Hello, nungsijarba marupsing adongi phone da su karigumba matamda sigumba problem sing thengnaba yawbi khrabra madudi YouTube ki videos yengli matamda masa matanda back se sat sat hanba sigumba problem sing ai gi manab sing de am toina thoi haiba ai mamang da pawsing ta jagre aduga yam nungsijarba ai gi subscriber oiba marup basanta asyamcha maiteina hangbirakpa wahang ni ma gi su YouTube si yenge da masa matanda back se adum halli haiba problem sigi matangda aingon question am hangbiri yam nungai jare aina so topic sigi matangda video semjage khanjaram baga tan chanare aduga amana Rose Sitaljit haiba marup amana su magi phone si da bitmap haiba application sigi khuthang da mana video yeng ba khot matamda haidi atopa my phone si da problem amta leite adu bitmap hack sin naru matamda my phone si am hang tai haiba sigi question sim jo hangbirai aduga bitmap ki oiba video sim de ai khara sang na semjaba pami haidi mayam da gyan tahanna gi damak masigi matang da koina application na install to matamda permission haina mana application duna permission ni gani permission du dai khoina okay ana sangi bisigi asoiba mayam lai sigi matang da di ai ko na video si yam sang na semjaba pami aduga bitmap sidi Play Store na su yadaba Play Store su phangoi ma di karigino haibada Google gi rule and regulation sing ngak tabana maram moraga Play Store da ma si sandi aduna tongan ba third party website tagi ma si lobthabi gadamne bitmap sidi aduga Play Store da phangli bitmap sidi original natti adu phatte khangna mayam na dum si nei masi yaring khedi uninstall to thopiu haibani mai Google gi rule da di ma si nabino moi gi rule and regulation hai ngak tabne na makhoi je khoi phone da yam khudong thingai or si virus natte ko virus phone da virus ko pot leite haiba sim joi haise ge aduga ma di data leak oiba haidana ai gi phone si da yawri information khuding mak atopa application du semli bunu pa na irai laina mana access to wanga mi haiba gi data leak ko pot si lei khoi gi android haiba operating system si da masi Linux ko operating system amana salaiba adugumani adugumba phampak amani sigi platform si da mina virus aje thaja birno sigi matang da ikona video ma pazana sagachage aduga ngasi akogi basanta asemcha maiteina hangbira iba YouTube video bu yengaga di mai si back he halli haibisigi matang da masi matang da ngasi gi topic sim dilaksage ai gi ming Sanjit Sharma aduga adom ni yengbiribsna yengsinji khangausi Manipur audi phare ngasi karigumba anouba ma khangaurasine masi yam toina imanaba ke am du thoi ai insum thenga bada masi ahan bada koina setting da sangbi gani phone gi setting da sangbi gani setting da sangaga apps da sangaga apps da gi all apps da sangaga moda data hain yawri budo clear to thokpi gadamni aduga sidanate magi step mathang lei clear yadragana default app tamu sanglaga default app tamu thambi gani aduda mu yadragana soft reset tawni soft reset yadragana hard reset tawni adu soft reset hard reset hairi sing sidi sigi maram da khangdraga di tawbiru no haidi ko na thangda mobile do kogi android version do na awang bo ramagadi security do high level da leiramagadi ila na hard reset tawbi ade hard reset tawru matamda adongi phone do karigumba email amadi password to kaw gi taragadi adom yamna aru phibam amda pangi bi ai adorgadi software amu kapna gani adugumba phibam da lairgadi ona hard reset soft reset sidi ai gi email amadi password khangdragadi tawbirunu hanagi android version anem sing da di hairu potchi yarami adugo hujikan gi lai ba android version awang ba haidi lollipop ki hek mathakta hojik powder android p phawgi sida leiri ba sida di adugumba kaino si hard reset si tawbirunu haiba wafam sim gai thamjage aduga yarim khai default app tawthokpe yai aduga aina hariba clear data da sangbira clear tawthokpe yai clear cache file cache yawri sing to tawthokpi ba yai aduna hen mamutta na khangnabagi dam adomgi phone screen da sangsin biro ai music screen ga loinan uchage amtang yengminasi ahan makta da adomgi phone setting da sangsin biro phone setting da sangsin biraga adum thirakpada apps sana ma yawri sigi apps sida sangsin biro natang ngai bigini ungba aduga apps sidagi adum singkhat piraga makhada YouTube ana thaba mafam tibiro YouTube application do singkhat piro YouTube lejare si YouTube sida muk sangsin biro aduga sigi storage ana thari mafam si masida muk sangsin biro masi mai magi phone gi android version
amadi model khenabagi matungina magi utliba interface singsi khenarakpa yaiko aduna sai sana adu bab tabi gadamne haidi ai phone model number amadi ai Android version dugi makhas boli ado storage ta junction biro adu sida lairiba clear data amadi clear cache an lairisi ani maksi han de clear cache si tawthok piro arwaibuda clear data si tawthok piraga adomi phone du switch off amtang tawbiraga on tawbiu adugi matungda hairiba problem si kokani haina ina khanjai aduga koktraga sumasi reset soft reset tawbigadamne adigi hard reset tawbigada adu ai madumde ai haijaroi karigina da soft reset hard reset sidi tongana video ma sagat chadragadi haidi khangdana magi email amadi password khangdana hek changuragadi yamna bira oibne na madumde ai haijaroi ko na video ma semjarakhe adu matungda tawbiro haiba wafamjai thamjari aduga amana sigi yet thangba kachen mathakta 3 dot ahum ubiriba se asida ngasai aina haije mamangda panjai kisida karigumba aidi yadaba yaurga so anirak suba step tani sina mathakta 3 dot uriba sida junction biro aduga makhai thangda lairiba sigi reset app preference haiba sida okay to view masina pura default app haidi magi hanagi phone sigi ahanba leirakpada leiba magi application sing asengba mathau tawjanabagi damakni reset app preference haisida junction biro simaga leijare ani sitang tawthok biyo aduga soft reset amade hard reset ki mantangdadi ai mafam sida panjaroi kona sugaina haijage natragadi hayeng asoingam yauragadi ingonda hayeng warobi bisu ya aduna ai masimadi kona panjarage adomna paibiriba phone dugi any problem amtang leiba matamda model number ga konana haidi ai si nungaitre haibado ai comment box ta irga haibiro aina khangjaba knowledge khudmak ai friend singda aina share tawjage haidi technician singi manakta karigumba function macha ma yadaba iso question chena bidu tawnarisi ai leiri aina ai khangjaba knowledge khudmak ai gi friend singsda aina share tawjage ne wafam sisu ai ma kai dagi leija aina pizariba information singsna adom da kanai khanbiragadi like button nambiramu aduga ai gi friend sing namasi khangba kana gani khalagadi share tawthokpiu haiba wafamji thamjage aduga subscribe tawdribo argana ai gi channel subscribe tawbiu sang na knowledgeable noiba video sing aina upload tawjarkani haiba wafamji thamjaraga si yengsen jikangji manipur da sanjit na adomu amukana khoramjai